ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕ ꯃꯛꯇꯗ ꯈꯨꯔꯨꯝꯖꯔꯤ ꯑꯩꯈꯣꯏꯒꯤ ꯃꯊꯪ ꯅꯥꯏꯅ ꯋꯤꯛꯂꯤ ꯑꯣꯏꯅ ꯁꯟꯗꯦ ꯈꯨꯗꯤꯡꯒꯤ ꯄꯤꯄꯜ ꯑꯣꯐ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯚꯔꯆꯨꯋꯦꯜ ꯁꯦꯠꯁꯤꯗ ꯂꯦꯡꯁꯤꯟꯕꯤꯗꯨꯅ ꯂꯩꯔꯦ ꯉꯁꯤꯒꯤ ꯐꯤꯆꯔ ꯇꯧꯖꯕ ꯌꯨꯝꯈꯥꯏꯕꯝ ꯏꯕꯣꯝꯆꯥ ꯃꯩꯇꯩ proprietor of Lining Solution ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯌꯨꯁ ꯐꯥꯔꯃꯥꯁꯤ ꯁꯤꯁꯨ ꯑꯣꯏꯕ district hospital Bishnupurda. He has 10 years skill in handicraft production. The magi product mayamsi amna phazaba akoigi Manipurgi oina utpa product mayamsi urubada akoigi show sida yaudaba yade na haizarubadagi ngasi leng da ibom chabu khurumjari amasung welcome tawjari. ꯑꯍꯥꯟꯕꯃꯛꯇꯗ ꯏꯆꯦꯕꯨ ꯊꯥꯒꯠꯆꯔꯤ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯂꯥꯏꯚ ꯁꯣ ꯑꯁꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯔꯤꯕꯁꯤꯡꯕꯨꯁꯨ ꯀꯣꯛꯅꯅ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯗꯒꯤ ꯄꯨꯝꯅꯃꯛꯅꯁꯨ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯋꯤꯛꯂꯤ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯀꯅꯥ ꯀꯅꯥꯅ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯈꯪꯃꯤꯟꯅꯁꯤ ꯌꯥꯝꯅ ꯐꯖꯔꯕ ꯄ꯭ꯔꯗꯛ ꯑꯩꯈꯣꯏꯅ ꯃꯣꯃꯦꯟꯇꯣ ꯑꯣꯏꯅ ꯄꯤꯕ ꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯄꯤꯕꯗ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯑꯗꯒꯤ ꯈꯟꯕꯒꯤ ꯃꯈꯜ ꯃꯊꯦꯜ ꯃꯌꯥꯝ ꯂꯩꯔꯕ ꯑꯁꯤ ꯇꯥꯃꯤꯟꯅꯁꯤ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯀꯗꯥꯏꯗꯒꯤ ꯌꯦꯡꯕꯤꯔꯛꯏꯕꯅꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯗꯛ ꯉꯁꯤ ꯑꯩꯈꯣꯏꯅ ꯐꯤꯆꯔ ꯇꯧꯖꯒꯗꯧꯔꯤꯕ ꯄ꯭ꯔꯗꯛ ꯑꯁꯤ ꯍꯥꯟꯅ ꯌꯨꯁ ꯇꯧꯕꯤꯈ꯭ꯔꯕ꯭ꯔꯥ ꯍꯥꯟꯅ ꯈꯪꯕꯤꯔꯒꯗꯤ ꯑꯗꯣꯝꯒꯤ ꯀꯃꯦꯟ ꯑꯗꯒꯤ ꯀꯔꯝꯕ ꯄ꯭ꯔꯗꯛ ꯌꯨꯁ ꯇꯧꯕꯤꯈ꯭ꯔꯦ ꯀꯥꯏꯅ ꯍꯥꯏꯕꯁꯨ ꯑꯩꯈꯣꯏ ꯇꯥꯖꯅꯤꯡꯉꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯦꯁꯟꯁꯤ ꯌꯥꯝꯅ ꯏꯟꯇꯔꯦꯛꯇꯤቭ ꯑꯣꯏꯍꯟꯁꯤ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯑꯗꯣꯝꯒꯤ ꯄꯦꯖ ꯑꯗꯣꯝꯒꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯑꯗꯨꯒ ꯉꯁꯤꯒꯤ ꯁꯦꯁꯟ ꯑꯁꯤ ꯀꯤꯛ ꯑꯣꯐ ꯇꯧꯖꯕ ꯑꯣꯏꯅ ꯏꯕꯣꯝꯆꯥꯗ ꯑꯍꯥꯟꯕ ꯑꯣꯏꯅ self introduction angang oiringayda kamaina chaurai adagi khwaigi most importantly lining solutions se kamaina hudokibano kari wakaldagi hudokibano haibadu ki maramda takpi hoi aigi ming yumkhaibam ibom chamitei I was born in New Chikon Impal East pokchabane ado hojik kongda lejabane aduga I hag Heli School da 10+2 bobo tamjara matungda Kerala da Ayurvedic diploma loishanjaru matung 2012 saida 12 ki July saida exam engi job macha ama contract ta ai changjaraga Ayush Pharmacy soin changjabani loinana 2012 ki matung dagi aigi hojik tawjariba pangthokchariba aigi sinpharmacy wakalonda khara phawrokpa hobodagi aina lining solution se hojagi bani loinana wakalon phawrokpa horaga su aina maruina thabak oina pangthorokpadi 2015 dagi pangthokpa hojaraki aduga masigi asmai tawdana 2015 dagi pangthor sinpharmacy sum tawroga lakpana ngasi boboda sum mai pakna sum changhanjari aduga ibomchana angang oiringayda haidi masigi creative works kamaina hujik ti pangthoe ko masigi ithel se angang oiringaygi inspiration haigadra somda leirakpra natragana kamain tawrai adugi matangda kitang haibi masigi yamna kitang lapnaraga su aidi ngasagi craft ki product kumba kaigumba sum saaba khotpa je isana sum interest leina hojare ese kaigumba yum da kanam sum decoration natraga design ama khogi showpiece ama sum saage na khan lakpa makap mikup da sum any glass ku bu oiro ama gi boiro sum khut saje sum khara sum lenga sum kaige na sum saaba horo pai tare anga wange da sum hojikta aina wakhal se lakanda aina ai ji su isana haidi ngasi gi ai sumai tawne habje sunga thajarubudi leiteba do anga wange da ngasagi aina sum ningjango bukanda aina I just find tawra ngang ngeda interest le khibani adu no oido male haibigi pot amati la adu thaina aina ngang ngeda aina sum schooling kano school life kumba kano matam sida aina sari je khogi glass na taroga khogi greeting cards kumba ha pa khotlaga framing kumba chan khotana adagi adum mase sum plus the plastic na khoi silicone na kaina sum kage na sum sabi sum hainare eba hainaude paper gi adi school da SUW gumba pirak pagumba kayumba project work kumba se yamna interest laina sum sare e sabade aduga aise si wakalon ngasi la isidi lakti adugo childhood ki onadi ai sengna sigi lamsi makta lakani habdi thajarude adu ngasagi art sidadi ngasagi craft kumba kaigumba saba sidadi interest yam laijarak na horaki haitare aduga tongan ba atoba thabak mayam su aina
ꯍꯧꯔꯛꯄꯗ ꯁꯤꯒꯤ ꯊꯕꯛꯁꯤꯡꯁꯦ ꯇꯧꯗ꯭ꯔꯤꯉꯩꯗ ꯑꯣꯔ ꯑꯩ ꯀꯩꯅꯣꯒꯤ ꯒꯚꯔꯟꯃꯦꯟꯠ ꯊꯕꯛꯀꯁꯦ ꯇꯧꯗ꯭ꯔꯤꯉꯩꯗ ꯇꯣꯉꯥꯟꯕ ꯊꯕꯛꯄꯨꯗꯤ ꯃꯌꯥꯝ ꯇꯧꯖꯔꯦ ꯑꯗꯨꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯅꯁꯨ ꯉꯁꯤꯁꯦ ꯁꯨꯝ ꯑꯁꯤꯒꯤ ꯄ꯭ꯂꯦꯠꯐꯣꯝꯁꯦ ꯂꯩꯖꯕꯅꯦꯅ ꯈꯜꯂꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯇꯥꯕꯗ ꯑꯗꯨꯒ ꯍꯧꯖꯤꯛ ꯁꯤꯒꯤ ꯄ꯭ꯔꯗꯛ ꯁꯤ ꯄꯨꯊꯣꯛꯑꯦꯀꯣ ꯑꯗꯨꯒ ꯃꯌꯥꯝꯗꯁꯨ ꯑꯦꯚꯥꯏꯂꯦꯕꯜ ꯑꯣꯏꯍꯜꯂꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯐꯥꯔꯃꯥꯁꯤꯁꯁꯨ ꯑꯣꯏꯕꯤꯔꯤꯕꯅꯦꯕ ꯃꯥꯅꯦ ꯆꯦ ꯃꯁꯤꯅ ꯑꯩꯅ ꯃꯁꯤ ꯍꯥꯏꯂꯥꯏꯠ ꯇꯧꯖꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏꯒꯤ ꯐꯥꯏꯟꯗꯤꯡ ꯗ ꯚꯣꯏꯁꯦꯁꯅ ꯍꯥꯏ ꯑꯆꯤꯚꯔ haina kaujai ko yamna amada tawrakanda atai akoina pamjabada su tawba ngami habada utpaneba professionally aina pharmacist aina leiragasu aina sigi sida pamjabanina masida pukning chengcharlaga matam kaithoaga focus tawraba matungda pot amamam semakpada pot semba mi amana soidana khangani masida changba wakhan masida detailing adagi final product se puthorok pasida yamna trial adagi hit and trial tawraga akoi customer haibatare ko user na the only final product to ubagi wani aduga akoi yingi bu kumna magna soidana akoi gi entrepreneur adagi magi product ki processing si khangati masida changba mayam si uramgani haina khanjai aduna hujik ubiri background da product mayam si product ama puthorappada amna process adagi khut changba wakhan changba aduga masina yare na review tawraga puthorapagi matam si phangi ne badonga ngasagi pharmacist oina aduga hujik pharmacies oina tawbasi ga siga balance tawbasi kamaina tawbi masin sengna harabada masi adugi matik struggle se yam tawre hojikti yam waba ma haidi covid matam oibani ko hojik se duty se hana chatlamba chang dagi double time hen hengatlaga chatleba aduna hojik se nangnaba aina kasagi khoina testing lom do ina lay hojik se duty mafam se district hospital bisnupur da ko aduna kana pung se pung ada tara da yogdaba yadaba aduga songi aigi dukan gi sina kamu ai yawdadi yadabagi stage kuma lak nganda yamna waba aduga pung nipan opan da yum de yorokpa kamu halakpa kanda aduga ngasagi nongalaga muk chatpagi condition am leita de ahing jida aina leptana nongdang sida muk lotion lamba haitare aina paidradi yadaba stage yam layeba kogi suri be myam sina ngamdaba stage kra leiba haitare adugumba kanda di tasengna yam wai hojing na muhena wai haitare covid se leibni aduna covid se su yamna thuna lo hening haitare kogi taibang puna chanbiraga ko athubada masi amta lotion biraga di puna maki solve tawgadra ina khanjai adubu haji koina ai khaki natana ko hojik se product se hena puthoke na khanjaba